production. Hi mayam, ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯥꯎꯟ ꯃꯆꯥꯁꯤꯗꯅꯦ ꯑꯩꯈꯣꯏ ꯒꯅꯦꯁ ꯄꯨꯖꯥ ꯀꯨꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯦꯡꯕ ꯆꯠꯂꯨꯒꯦ ꯖꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯒꯦ ꯑꯗꯨ ꯖꯦꯡꯁꯤ ꯑꯩꯈꯣꯏ ꯒꯅꯦꯁ ꯄꯨꯖꯥ ꯀꯣꯏꯕ ꯆꯠꯂꯨ ꯌꯥꯏꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨ गणेश पूजा पर यहाँ वाले ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯆꯤꯆꯦ ꯍꯣꯏꯁꯨ ꯃꯌꯥꯝ ꯆꯠꯂꯤ ये मैम तेरी मम्मा होना ब्रेड लिया ꯃꯃꯥ ꯍꯣꯏꯅ ꯕ꯭ꯔꯦꯛ ꯂꯩꯕ ꯆꯠꯈꯤ महादेव जी का महादेव मूर्ति भाई गेट से गए गेट से गए अखोई चंगमम